Manipur top channel ki maikei ki maruebi I pausing miyam da thamjagi ahanbada CRPF ti attack tawbada sienabani haiba Kuki militant remalok to he Court of Special Judge KNA Manipur na CRPF kem the attack satabada sienabani haiba Kuki militant amagi judicial custody makata na sangtakhe ngasi Imphal da leiba KNA gi special court amada satliba sayesigi Yaokhiba April 13 Naranchana maning da leiba CRPF kem da bom amadi noi kapsinduna Chapkhiba Ecological sienabani haina hauji New Delhi gi Rohini jail da leiba thongmi thang Yaokhiba thawasi kungamanga phabu makhata na KNA gi judicial custody da leina ba khankhre ngasi Chapkhiba hearing adu da Yaokhiba ki maikei gi Rohini jail da miya taaduna leiba atopa bandi sing da nomi gi oina phone session ba yabagi piribu khudong sabadu mangonda pibi na ba court haijaki Mana Hajarakibadu, Tarabamatung, Court Kimekedi, Mount Sijinagaduri, mobile number do, Court Summit Tarabamatunda, Pon Sijinava, Yabi Kudung Sabala, Yagan Yamasum, Lakli Batasi, Kungo home to the NI special court CRPF came the attack over the Siena Bani Haiduna, Houses Jail Lariba, Tommy Tang Hokip say Kungama Putok to Namakata, hearing Satanava country. Panmayabadi nga si pangtuki ba NIA gi special court aduda hauji New Delhi gi Rohini jail da ladiba thomi tham Yaokhiba video conferencing gi kuthang na saru yakhibani atopa pawmana Zeriban police station gi hana OC oirambadi gi handakta voluntary retirement laukraba ibotombi gi mayumdagi Manipur police amadi forest department gi kangbu mana niyam kaina paisinduna thamlamba tikpambi gi upaksung fakatkhre iramasugi matang na press na phangwa pawgi matung inadi hairiba thawdo osi Nganong Tilpung o Makairum Tab Matam Zeribamgi, Ningtam Kunzau the Liba, or she would be Ibotombi Yumda, Forest Department of the Police Apun Bakang Buoma, Red Satakibagaloina, Makimayum the Paisindano Tamlamba Tik Pambi Sing, Kaito Labo Upax and Fogapam Kipani. Paushina Makatari Badi, Ibotombin and Zeribam Police Station, or she waiting him at the Zeribam Police Station complex Manung the Hope Tik Pambi Sing, higher authority Ayaba Yaudun Amadi Forest Department, the Kangalamdana. Yantatlaba matung na Zeribam gi mapamamada upa oina khaidok laba matung ma ki mayum gi nakal da paisin ro thamam ki bani puna tik pambi tare ni palong gi matakta yantatuna khaidok lam ki bani thawdo osiga mari lainana forest department na logi ba thabak sing lokhat pa hokre ne so paus da makhatari amarom dana Santi Hanjilakpana Kuki gi separate administration demand mami samlakle su agreement da Manipur gi territorial integrity sokloi heavy yauri zamkhojang misyo Isterasi the Santi Hanjilakpana Kuki separate administration demand mami samlakli Kuki militant sing inakiba su agreement gi matam loina kibatanatana su agreement di Manipur gi territorial integrity sokloi have a sapsana yauri hena integrated social and institutional development for empower gi founder director Zamkhojang Misauna NDTV da pikiba interview da phongdokre Manipur Santi Hanjilakpa asina separate administration ki demand mami samlakpana irang asi hena sakthokna ba hona ba mathau tari hadak phangliba khudong chaba si amuhana phanglaroi mamang sei gi me ahum digi state asida hingsa tholakraba matungda Kuki khulai paiba sing separate administration ki demand asida punal leminabi gi khudong chaba du phangki maitai singnadi separate administration ki demand asi yadi su agreement sign tawnaba matamda su Manipur gi territorial integrity de sokloi haina sapsana yauri Maram aduna hingsa leitrabadi separate administration ki demand phangbagi asa leiti su agreement su sei sigi February thada loikre adubo buffer zone khaidok liba sina separation ki khudam mangani English ngani ga ahumda any Kuki tribe ki list sankiba kaya gi yum maitai sing mayu mai thaba hat pamadi naked parrot phawus takhi Irang aduna separate administration ki demand si Kuki militant sing ki apun ba demand am oirabasu Santi Hanjilakpa sina demand da tapna si tharakle Prime Minister makna phawba Manipur Santi Hanjilakle school college government office sing thong hangduna thabuk tawre haina phongdok palekre Kuki singnadi Santi Hanjilakle haibasida yadrabasu New Delhi nadi Manipur Santi Hanjilakle haina lakthok palekre Parliament of Power Manipur Santi Hanjilakle lakthokre adubo phibam asida aikoina khudong chaba ma lawba ngamdaba silebuk thibani adubo Prithvi miyamnadi solution leitana Santi lakloi habasi loina khangnaribani Naga Pistoki interlocutor masamangna phawba Bangkok to Kuki issue amata leiti makhoigi khananingai leiti haina phongdokhrabani adubo Maitai na makoida sathariba thawong singasina Kuki singyoeba issue ama mayuknari habasi mek sengna khangmangamle
Malemgi miyamna phaba kuki sing issue mayoknari haibasi thaudo osina mek singali Maitai singna makoigi politically mapangal kalhale adubu masi matau kramna khumang sauksin hangadagi haibasidi khangdri masi yamna lebak thiba amani haiken su paus ta makhatana phongdorakli atopa paw mana nan thoki ba thaudo amadani haiba Susamra police station gi manung sana lekhiba songpi amasum saijang khulani gi marakta lamgi sayana bu wathok tholakpadagi numai paidana khulani gi khunja masal gi marakta khuthok narakpa yabagi phibam lakpadagi police na AR galuna sanctionduna khulai konana fogalakhiba mioi mari gi manung yauriba thangsiam hawkip hairiba mioi si KNA ki kedar oiram lahari roina makhodi fogalaba numai singna MA 1 Mark 1 gi memar saba rifle ama yergana ma rifle sigi kapi yariba maru nifu kapthokraba empty case kugani thoi masum registration number yaramda ba karamani hainasu paus ta makhata na report tawkhibani Atopa paw mudana MLA gi yum thugai bar siena ba phare hari ziribamna Kuki militant singna angang yauna miyoi taru khatkiba thawdoka mari leina miyam gi mihut oiribe MLA minister singi yum da thamjinduna posai kya ye khai thugai tawba madi sana lupa lut tawbi gi thawdo du ga mari leina police na sathara ko investigation gi manung sana ngasi Imphal West ki pasoi police station gi manung san ba awang khonong maning lekai digi masai gi sei taragani pan sudriba miyo ma phare hari Makata ba investigation sa thari haina paw man makata na su phongdorakli den tak pato pa paw more masum Chichipur gi lanje naraklaba maitai singi akhana ba thorang lokhatpiu lupsing more masum Susampur gi lanje naraktun relief camp da leriba IDP singi akhana ba thorang lokhatpiu haina ngasi more masum Susampur khundari ba minority maitai singi apex body am oiriba maitai society Susampur amasum maitai council more ni na Manipur Sarkar gi commissioner home da Ayub Sirol piduna taksin grehen spaw mona makhatari Ngasinumida waram phongkiba tungan ba Manipuri sifung sing amasung thokiba thawdo athok sing digi maroibi I paw sing miyamda thamjagi hanmada yellow proof singda constitutional protection phangdriba phawba lenga asin angamba thakta honakhigani chief minister tourism department gi miyeng makhara ngasi digi hogduna indigenous peoples forum Manipur na sinduna Kamjong district ki manung sana leiriba sadong da Manipur united by diversity haiba theme da Manipur indigenous Exchange Festival 2024 Manipur gi minister nongthomam berena hawdokre ngasigi thoram madru seruk yakhiba Manipur gi minister nongthomam berena hai mapal gi haijalakpa ithilamadi sapu kyana masing yamjadraba aikoi gi yellow proof singda pirakliba sapu asi kana na puba ngamdaba kya amasu lairi masina yellow proof sing minority tare khangdaba saraga lenga asibu hullaga ngang mana mising yambagum tawi mutkhigedoraba phurub asibu Kanbana Aikuki Tony, Chief Minister N. Berena Makhatara Dunhai, Chief Minister Nagari Tonglaga Saliba Minister MLA Singna, Bangalore Ladiba, si Aikoi Nuaina Vanati, Housing Ladiba Manipur Miam Amadi Tungda Lakadaba Mirol Gilambi, Yalamba, Kannaba Madi, Nuaina Vanemadi, Yellow Proof Sunda, Constitutional Protection Pangdriba Power Lengas in Angambatak the Honaki, Mana Makhatara Dunhai, Lengas in a Paikaliba Madi Tauri, but Tabak Toram Singasisu Kumna, Lali Netragana Sumi have the Akang A Singna, Naina Bio Habua from Satanki. Ngasigi Thora Madru Works Minister Govidas Kontauzam, Veterinary and Animal Husbandry Minister Kasim Basum, Cap NPD, Minister El Susindro, Mitain Thoramgi, Mitulen Singoki, Chief Minister Lusingduna Festival Sida, Hang Liba Stol Singing Sinki, Thora Madura Manipurgi Singamati Tamdaleva, Yellow Purup Singi Mio Shingshu, Sarugyaki. Makasa Tarakpo in a top of Palmana, Chairman Haptabigi Watuk Langana Kumaigum Yangdu later with the hair and a Pataba Pibam Tolapay. Roman Isterasi the Toklibi Irasina Mara Moraka Manipur lady by Mahiro sing the Asobus I think Yapi River Sigi Matakta, Board of Secondary Education Chairman Haptabigi Watu Lenga Asina Kumaigum Yangdu later with the Pibam Hena Lucilatuna, February the Bangtoka the River Metric Exam the Sound Awaba Mayungarakana, all Manipur recognized private school welfare association of Fundurakli, Lobasigi Secretary P. Roman Thadorok Pasirolamada, Ikuidan Isterasi Quaidi Sabo Mahiroi. Kayagi ahanba public exam gi conducting authority oiriba board ki chairman haptabigi wathok kaya lekre masina maram oiraga mahiroi kya na class 10 exam asi matam sana pangthok pangam loidra haibigi pakhatpa phauna khibani mari lainaba singna awaba singna du ubiduna chairman happy rakle adubo laibak thibadi government hablak liba chairman asigi matangda bosem gi staff singi manungda
penadaba kaya leiduna pen down stress thari satnabigi matung ina class 10 exam asi mathang sagi February thakai hopam thui form fill up ki matam speakre adu staff singna pen down strike Yaokhibana maram oiraga mairoi singi maming amadi date of birth correction tawbagi thabakti pending leiribasina mairoi singda sauna khudong thiba mayona hali office asina matam kuina thabak suduna laikrabadi laiba asida amang mukya oirakpai mari lainaba anga mathauksingna bosem gi wathu asi miyeng sangduna mairoi singi punsi kanna bo honagadabani staff singi apamba kya ningthina phaminaduna pau phawdukna bo honabaga loidana masa masagi mathauksing tohangadabani maduna taduna kumai yengduna leirabadi phibam masi hena lusilaktuna February da pangtokadoribe exam asida sauna awaba mayoknarakpa yai haibasi khangbiduna waruisin puraknaba association asina appeal torakli Atopa Paumadana, our right, our future, right now, have hiram the International Human Rights Day Pangtokre. Community Network for Empowerment Konamadi Impal East District Legal Service Authority Anina. Our right, our future, right now, have hiram the International Human Rights Day Githaram Palace Compound Labor Kongi Conference Hall Pangtokre. Tauramadur Impal East District Chief Judicial Magistrate S. Sadananda. Kanglai Paki Chief Editor Wangkemsa Samjayamadi Kongi President Rajkumar Nalinikantana Thauramgi Marueba Athoba Mithunglen Oina Saruk Yaki Tauramaduga Mari Lenan S Sadandana Chief Case Ki Warol Piraduna Hai Aikoi Miyuebana Aikoigi Human Right Pangnab Honabada Human Right na Piriva Aikoigi Right Singadu Karigino Haiba Hana Mathuktai Masi Kanglaba Matamda Aikoigi Right Sing Pangina Tagana Pangdi Haiba Lepkadoribanaki Amaramda Constitution Satnaba Leva Am Oitarabus Hausiki Wediba people Mesida Kada Yona Rule of Law Ngana Satlibagi Habisu Azoba Wangamoidi Adumapo Human Right na Piriba Kodong Sabasing Sikari no Habadu Kangnaba Mipum Kudimak the awareness people Matokta Hena Magna Makatana Fondoki Autopapa Madana Shelgi Dima Lepu Suraga Sajariba Lairaba Kunjasingda Puba Tangma Ngamloidaba Selgi Demand Lepu Karigumba Leptrabadi Selgi Demand Toriba Lupta Oinam Sombungi Kunjasingna Nupi Miam Goloidana Sapsana Tenaganakre Wapamasinga Sililong Kendragi Manungsana Laiba Oinam Sombum Dama Kong the Pamba Wokat Mipam Amagamari Ledana Oinam Sombum Upon Mamera Pibigi Secretary Sorozini Hakibani Misamdagi namduna sel khaibi yaningdi gunda sabigi thabak tawbiga nuhaina thaba placard kya yauna sanction ki waka mifamaduda oinam Sorojini na makha taraduna hai ngasi phawbo lamdam asida thokliba irang asine hek horakpadagi khul asida leiriba yumthong khudingdagi angamangamba sel khaigatnaduna khul ngakliba isa singidamak amadi relief camp da leiriba lanjenariba miyamda mateng pangduna lakli Suraga Sajaba Lairaba Kulama Oivana, Sentok Matiksan Toktabana, a henba demand amok hapsilakpa Hibasina, Adukimati Awaba Mune, Maramaduna Pubu Tangam Loidaba demand Aikogi Kungang Sidatogano, Hairibasiki Mayok Makatana demand Torakatara, but the Kulasi the lady Mipum Kudimana, Sapsana Tenaganahadi Atopa Paumana, Mang Tarakli by Aikogi Akoivigi Pipam Kananava, Ecological Task Force Manipur Lingadabani, Tangzam Ranjit. Indian Army asi Barat Nikha Tamlaba Matungdagi Ngak Senduna Lerakpadagi Tatana Leva Sigi Miyamgi Punsiga Madi Lenava Hiram Singda Mating Pangduna Lakti Masigi unit Nama Hangdoktuna Nomunomagi Akiba Masakliba Mang Taragliba Ekogi Environment Akoevigi Pipam Kanana Bohonavasu Sauniari Makoina Asangwa Masugi Pizol Setuna Hiram Kara Sumausagi Pambising Asangwa Manama Sing Amasum Umang Kanabagi Tabakta Mating Sauna Pangduna Lakti Masi Mother Art Malem Imabu Nungsibagi Kudamni Ecological Task Force Haibadi Army gi ex-servicemen Singtana Siemba Army Unit Amani Masi Territorial Army ni Haibadi Army gi Matangna Second Defense Force Oina Lebani Army Singna Nongmayama Sum 10 season aduna leba ngakpagi thaudang loram laba matungda Territorial Army Oina Ecological Task Force kauduna Yot Pak Amasum Karni season aduna amuhana lebaki thaudang makhatana lorakpani Lebaki Pibam Sadraba Soklaba Mapam Sing Koni Laktokraba Umang Koktokraba Amadi Sang Hantaraklaba Mapam Sing the Sanction Umang Samgatuna Amuhana Mapam Dugi Punsida Apaba Awanba Asang Amantana Talaba Mapam Sing Samgatpani Maruoina Nong Taramdaba Mapam Nong Tahanmani Amasum Asaba Mapam Umang Samgatuna Inghanmani Nungchiki Kongjel Kalamba Mapam Tapthanmani Lebak Lehau Sien Thaba Hanthanbani Thingmani
ꯃꯄꯨꯡ ꯐꯥꯅ ꯎꯃꯪ ꯌꯣꯛꯈꯠꯄꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯩꯔꯤꯕ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯃꯤꯟꯅꯩ, ꯃꯇꯦꯡ ꯄꯥꯡꯅꯩ꯫ ETF ꯑꯁꯤ ꯀꯨꯝꯖꯥ ꯏꯪ 1984 December 1 suba Infantry Battalions Garwar Rifles'ta Territorial Army linkhatuna Bharat ihan hana haudoki. Masil linkhatpagi maru oiba panamdi ecology ngak senba ising nung hongdana honaba amasung pothakhraba siphai singba amu hana thabak pibani. Masigi wakhalon asi Bharat ki Prime Minister oirami Srimati Indira Gandhi da normal Borlock kauba America gi miyoy mana wakhal pirambadigi Bharat thabak oina pekhatkibani. Ecological mangtharaklibasing amang ata tholaklibasing asi war footing the ex servicemen sing Sijinaduna thabak pangthohangadabani haiba maki akanba paujal adugi mahaina ETF sing mai paklibani. ETF sing regular amasung territorial army officers sing punduna semba apunba ETF amagi masing asi akaknaba laiti samadagi yankai phauba ayamana company amada lainai makoi sing asi ayamana lau singu tauba uwa haira thaba haiba maramna matam mayamada malem imagi matam bakta thabak tawi. ETF ki mai pakhibagi wari kayamarum lei makoi sing adugi manungda leba asigi ahan boina Delhi da leiba southern region haina khangnaba Bhakti Wildlife Sanctuary ladiba mafam asida mai pakpagi wari phongki. Haukiba kumsing English singani October thadagi samaga kuntragani thoi Infantry Battalions TA Rajput Rifles ETF na mai pakna umangi lam khopsinba aini yadaba mongda khani tauba mining tauba asina singba ain kaiba thabak sing thingba madi masida sunatana Delhi lengakna Dera Mandi da leiba Gaun Sabha haina khangnaba mafamda uwa thanduna mai pakki. Asang amana thanba lamdam ohanki. Kumsing English singaniga amadagina anidagi kumja English singaniga mapandagina tara phawgi matamda acre 3,373 uwa thadun umang sengbat khenasu pausda makhatana phongdorakli.